ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯩ ꯈꯟꯖꯔꯛꯄ ꯑꯃꯈꯛ ꯂꯩꯈꯤꯕꯀꯣ ꯑꯃꯔꯣꯝꯗ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯥꯏꯔꯣ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯪ ꯂꯨꯄꯥ 10 ꯄꯥꯏꯔꯛꯄ ꯅꯠꯇꯦꯕ ꯑꯗꯣ ꯃꯥꯅ ꯄꯤꯔꯛꯈꯤꯕꯗꯣ ꯑꯩ ꯉꯁꯤꯐꯥꯎ ꯂꯣꯏ ꯂꯩꯌꯦꯕꯀꯣ ꯀꯩꯒꯤꯅꯣꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯚꯦꯂꯨ ꯂꯩꯅ ꯊꯝꯈꯤꯕ ꯑꯩꯉꯣꯟꯗ ꯄꯥꯝꯈꯤꯕꯗꯤ ꯑꯩꯅ ꯑꯩꯒꯤꯗꯃꯛꯇ ꯀꯥꯏꯕꯧ ꯇꯧꯕ ꯉꯝꯕ ꯃꯤ ꯑꯗꯒꯤꯗꯤ ꯁꯦꯜ ꯍꯥꯏꯁꯤꯗꯤ ꯐꯕꯨ ꯐꯔꯒꯗꯤ ꯃꯁꯥ ꯐꯔꯗꯤ ꯑꯗꯨꯝ ꯒꯤꯐꯠꯀ ꯄꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯄꯥꯝꯈꯤꯗꯕꯗꯤ ꯅꯠꯇꯦ ꯄꯥꯝꯈꯤꯕꯀꯣ ꯑꯗꯨꯕꯨ ngài ngạt ngà phò lá xả đây bị cấp này đấy ngà phò lá xả mà ta xả bị chắc chiếu mayam akhoi ngasi di mo ay gini pigang mulai ko ado mayam ngasi tawj de mang sai nga do phola sa gi nga do ni ma na tawj nga do phola sa gare but kaino do khang do han blek pe kaino taw do hai tare ko ado nga je ai dum khai do ra ge ko nga ju saw nga saw ai se ma charo si le ba da khara lambi m khai si ayam le sa ge ko Okay, baby. Ato ba video je sum number je ma je massage wa ba nuai ta bagi number dik tang warab ne ko adubu aina sum maun da ma'am thabir ko comment ma'am do inam ma je yahon biro ha ma sum pai ba ko adai da comment oi pai ha ta ma'am thabir ko do comment oi hanja ba ne ko adai ma na asia ro ge ngasi ta ro je na mai ta wo ne ado wari makha je satha jara satha gum jara ma di kai re nga no wari sa do ai sum puli li thok ki do ado chathara kani mate ha ta re ko ꯍꯥꯏꯗꯤ ꯑꯃꯨꯛꯇꯪ ꯂꯤꯊꯣꯛꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯄꯣꯠꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯁꯦ ꯍꯥꯟꯅ ꯆꯥꯛꯈꯣꯝ ꯑꯃꯇꯪ ꯆꯥꯔ ꯂꯤꯒꯦꯗ ꯆꯥꯛꯈꯣꯝ ꯆꯥꯁꯤꯔꯥ ꯆꯥꯔꯁꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯑꯩꯅ ꯊꯥꯏꯅ ꯍꯥꯏꯈꯤꯕ ꯗꯥꯏꯂꯣꯛꯇꯣ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯩꯁꯦ ꯕꯨꯂꯦꯠ ꯑꯝꯇ ꯂꯩꯖꯒꯦ ꯇꯧꯕ ꯕꯨꯂꯦꯠꯐꯥꯎ ꯂꯩ ꯐꯪꯖꯗꯦ ꯑꯗꯨꯒ ꯄꯩꯁꯥ ꯄꯥꯏꯖꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯈꯟꯖꯈꯤꯕ ꯑꯁꯥꯗꯣ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗ ꯃꯥꯒ ꯃꯥꯒꯤ ꯐꯪꯖꯕ ꯀꯥꯏꯀꯨꯗꯨꯒ ꯇꯧꯔꯒ ꯃꯃꯥꯡꯗ ꯃꯥꯅ ꯍꯥꯞꯄꯒ ꯃꯥꯅ ꯃꯁꯝ ꯆꯣꯠꯂꯤ ꯇꯧꯍꯜꯂꯒ ꯑꯩ ꯕꯨꯂꯦꯠꯇꯣ ꯇꯧꯔꯒ ꯑꯩꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯊꯧꯅꯤꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯊꯧ ꯉꯝꯗꯣꯏꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯌꯥꯝꯕꯅ ꯃꯥꯅꯁꯦ ꯉꯥ ꯌꯥꯎꯍꯟꯗꯕꯤ ꯌꯦꯔꯨꯝ ꯌꯥꯎꯍꯟꯗꯕꯤꯗ ꯀꯩꯅꯣ ꯉꯥꯛꯇ ꯇꯧꯔꯁꯦꯅ ꯍꯥꯏꯕꯅꯦ ꯃꯦꯔꯥꯃꯦꯁ ꯑꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯦ ꯏꯔꯣꯟꯕꯅꯦ ꯁꯦꯕꯣꯠ ꯏꯔꯣꯟꯕꯅꯦ ꯉꯥꯅꯦ ꯈꯖꯤꯡꯒ ꯑꯂꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯃꯥꯏꯔꯦꯟ ꯃꯀꯨꯒ ꯇꯧꯕꯅꯦ ꯑꯗꯣ ꯀꯩꯗꯧꯋꯦꯕ ꯊꯥꯎ ꯀꯩꯗꯧꯕ ꯁꯨꯝ ꯁꯥ ꯁꯨꯝ ꯆꯥꯕꯗꯣ ꯑꯆꯝꯕ ꯆꯥꯎꯑꯣꯅ ꯍꯥꯏꯕꯗ ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯒꯦ ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯨꯒꯤ ꯃꯈꯥ ꯈꯤꯇꯪ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪ ꯆꯥꯛ ꯂꯥꯝꯃꯦ ꯑꯩ ꯈꯪꯉꯦ ꯉꯥ ꯊꯣꯡꯅ ꯃꯊꯥꯁꯨ ꯁꯥꯈ꯭ꯔꯦ ꯉꯥꯁꯤ ꯎꯕꯗ ꯐꯣꯂꯥ ꯁꯥ ꯂꯩꯔꯦ ꯁꯤ ꯐꯣꯂꯥ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯍꯜꯂꯛꯀꯦꯁꯦ ꯃꯉꯣꯟꯗ ꯑꯩꯅ ꯂꯤꯗ꯭ꯔꯕ ꯑꯩꯁꯦ ꯀꯥꯎꯔꯦꯀꯣ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯩꯅ ꯅꯉꯣꯟꯗ ꯃꯃꯥꯡꯗ ꯂꯩ ꯍꯥꯏꯕꯗꯣ ꯅꯨꯡꯁꯤꯅꯕ ꯍꯧꯔꯦ ꯏꯕꯥꯅꯤꯁꯦ ꯑꯗꯨꯒ ꯅꯣꯡꯃ ꯑꯩꯁꯦ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯑꯃ ꯃꯥꯜꯂꯦ ꯂꯝꯗꯤ ꯍꯥꯏꯔꯣꯏꯒꯦ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯍꯨꯝ ꯇꯧꯔꯒ ꯃꯣꯏꯁꯦ ꯃꯥꯁꯨ ꯃꯥꯏ ꯕꯣꯏ ꯐ꯭ꯔꯦꯟꯅꯦꯅ ꯁꯥꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯥꯏꯒꯠꯇꯅ ꯂꯥꯏꯔꯕ ꯇꯥꯏꯃꯤꯡ ꯆꯠꯅꯕ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯥꯏꯃꯤꯡꯗꯨꯗ ꯃꯥꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯣꯔꯥꯠꯂ ꯀꯩꯅꯣꯝ ꯑꯣꯏꯕꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯎꯁꯣꯞꯂ ꯁꯣꯔꯥꯠꯂ ꯑꯝꯇ ꯊꯤꯟꯕꯤꯌꯣꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯩꯁꯦ ꯑꯗꯨꯒꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯥꯗꯤ ꯂꯧꯕ ꯆꯠꯂꯦ ꯑꯩꯅ ꯃꯃꯥꯟꯅꯕꯤ ꯃꯥꯗꯤ ꯍꯔꯥꯎꯔꯝꯗꯣꯏꯅꯤ ꯑꯩ ꯂꯥꯛꯇꯣꯔꯝꯅꯤ ꯀꯥꯏꯅ ꯒꯥꯔꯤꯗꯨ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯒ ꯀꯩꯅꯣꯝ ꯂꯥꯛꯈꯤꯕꯅꯦ ꯑꯗꯨꯗ ꯋꯥꯏꯔ ꯂꯥꯛꯄ꯭ꯔꯥ ꯑꯗꯩ ꯑꯩꯈꯣꯏ ꯗꯥꯏ ꯒꯥꯔꯤꯗ ꯂꯥꯛꯄ 800ꯔ ꯃꯥꯔꯨꯇꯤ 800ꯇꯅꯤ ꯂꯥꯛꯈꯤꯕꯗꯣ ꯑꯗꯨꯒꯗꯤ ꯑꯩꯅ ꯒꯥꯔꯤꯁꯦ ꯊꯧꯔ ꯂꯥꯛꯑꯦ ꯃꯣꯏꯗꯤ ꯉꯥꯏ ꯂꯩꯔꯝꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯂꯣꯠꯄ ꯑꯃ ꯌꯥꯎꯗꯣ ꯀꯥꯏꯗꯅꯣ ꯊꯥꯎ ꯇꯠꯂꯒ ꯏꯃꯥꯟꯅꯕꯤ ꯃꯌꯨꯝꯗꯒꯤ ꯅꯨꯃꯤꯠꯁꯦ ꯏꯃꯥꯟꯅꯕꯤꯒꯤ ꯕꯕꯥ ꯋꯥꯔꯤ ꯑꯃ ꯅꯝꯈꯥꯏꯗ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯁꯣꯔꯥꯠ ꯆꯠꯄ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯂꯣꯠꯈꯤꯕꯅꯦꯕ ꯁꯣꯔꯥꯠꯁꯤꯗꯩꯗ
ꯅꯨꯃꯤꯠꯁꯦ ꯏꯃꯥꯟꯅꯕꯤꯒꯤ ꯕꯕꯥ ꯂꯩꯇꯕꯩ ꯁꯣꯔꯥꯠ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯈꯪꯅꯕꯁꯦ ꯈꯔ ꯍꯧꯔꯛꯑꯦ ꯈꯪꯅꯕ ꯈꯔ ꯍꯧꯔꯛꯄꯗꯒꯤꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯝꯅꯤ ꯁꯥꯗꯅ ꯑꯩ ꯑꯝꯇ ꯂꯧꯕ ꯂꯥꯛꯄꯤꯌꯣꯅ ꯍꯥꯏꯕ ꯑꯗꯩꯗ ꯂꯧꯕ ꯂꯥꯛꯄꯗꯩꯗ ꯗꯗꯥꯒꯤ ꯒꯥꯔꯤꯗ ꯂꯥꯛꯑꯦꯗꯅ ꯂꯥꯛꯑꯒ ꯑꯩꯁꯨ ꯇꯣꯡꯉ ꯂꯥꯛꯑꯦ ꯇꯣꯡꯉ ꯂꯥꯛꯑꯀꯥꯟꯁꯤꯗ ꯏꯃꯥꯟꯅꯕꯤꯈꯩꯗꯁꯨ ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯝꯃꯕ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤꯈꯩꯅꯁꯨ ꯑꯩꯒꯤ ꯆꯥꯟꯁ ꯑꯃ ꯄꯤꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯆꯠꯂꯝꯃꯣ ꯅꯪ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯇꯧꯅꯕꯅꯦ ꯗꯦꯇꯤꯡ ꯇꯧꯅꯕꯅꯦꯅ ꯆꯠꯂꯒ ꯏꯃꯥꯟꯅꯕꯤꯈꯩ ꯑꯣ ꯐꯔꯦ ꯑꯩꯈꯣꯏ ꯂꯥꯛꯍꯧꯔꯒꯦꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯧꯒꯠꯂ ꯆꯠꯂꯀꯥꯟꯗ ꯒꯥꯔꯤꯁꯦ ꯊꯧ ꯍꯧꯔꯛꯄ ꯊꯥꯎꯗ ꯊꯣꯛꯈꯤꯕꯅꯦꯕ ꯃꯥꯅꯦ ꯊꯥꯎꯗ ꯊꯣꯛꯈꯤꯕꯗꯩꯗ ꯏꯃꯥꯟꯅꯕꯤꯈꯩꯁꯦ ꯂꯥꯛꯁꯜꯂꯕ ꯑꯗ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯅ ꯒꯥꯔꯤꯗꯣ ꯈꯥꯝꯃꯒ ꯃꯅꯥꯛꯇꯨꯗ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯃ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯃꯔꯝꯗ ꯂꯣꯠꯂ ꯀꯩꯅꯣ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗ ꯀꯨꯝꯊꯔꯒ ꯏꯕꯥꯏꯁꯦ ꯂꯣꯠꯂ ꯂꯩꯔꯕ ꯆꯪꯁꯤꯜꯂꯒ ꯃꯥꯅꯕꯨꯗꯤ ꯌꯥꯄꯣꯠꯇꯦ ꯑꯩꯅ ꯏꯀꯥꯏꯖꯗꯅ ꯊꯥꯎ ꯇꯠꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯗꯣ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯎ ꯇꯠꯄꯁꯦ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯑꯩꯒꯤ ꯊꯥꯎ ꯇꯠꯄꯁꯤꯃꯗꯤ ꯍꯧꯖꯤꯛꯐꯥꯎ ꯊꯥꯎ ꯇꯠꯂꯦ ꯇꯠꯄꯗꯨꯁꯨ ꯁꯨꯝ ꯇꯠꯂꯦꯕ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯏꯜꯂꯒ ꯆꯠꯃꯤꯟꯅꯩꯁꯦ ꯊꯥ ꯃꯌꯥꯝꯗ ꯍꯥꯃꯨꯅꯤ ꯈꯟꯇꯣꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯃꯄꯣꯛꯀꯤꯅꯤ ꯍꯥꯏꯇꯥꯔꯦ ꯊꯥꯎ ꯇꯠꯀꯟꯕ ꯂꯥꯏꯐ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯒꯥꯔꯤꯗꯣ ꯃꯇꯦꯛ ꯑꯃ ꯏꯜꯂ ꯂꯥꯛꯄ꯭ꯔꯥ ꯊꯥꯎ ꯂꯩꯍꯜꯂꯨꯔꯒ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩ ꯀꯥꯎꯔꯦ ꯑꯗꯨꯝ ꯅꯃꯥꯟꯅꯕꯗꯔ ꯀꯩꯅꯣꯝꯃ ꯏꯃꯥꯟꯅꯕꯗ ꯍꯥꯏꯔꯒ ꯊꯥꯎ ꯄꯨꯔ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯏꯃꯥꯟꯅꯕꯤ ꯃꯃꯥꯡꯗꯗꯤ ꯃꯥꯁꯦ ꯄꯨꯔ ꯂꯥꯛꯗꯧꯅꯦꯅ ꯍꯥꯏꯔ ꯄꯨꯔ ꯂꯥꯛꯏꯅꯦ ꯊꯥꯎ ꯇꯠꯊꯣꯛꯈꯤꯕꯅꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯃꯅꯥꯛꯇꯨꯗ ꯌꯥꯝ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯇꯧꯔꯛꯑꯦ ꯖꯥꯠ ꯌꯥꯝ ꯇꯧꯔꯛꯑꯦ ꯌꯥꯝ ꯇꯧꯋꯤꯗꯣ ꯋꯥꯔꯤ ꯃꯊꯪ ꯃꯌꯥꯝ ꯂꯩꯗꯣ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯇꯞꯅ ꯑꯗꯨꯝ ꯂꯤꯔꯛꯀꯦ ꯑꯗꯒꯤꯗꯤ ꯋꯥꯔꯤ ꯃꯈꯥꯗ ꯆꯠꯊꯔꯛꯄꯅ ꯉꯁꯤꯗꯤ ꯑꯩ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯂꯤꯔꯒꯦꯕ ꯀꯩꯅꯣ ꯅꯪ ꯍꯦꯟꯖꯟꯕ ꯋꯥꯗꯤ ꯂꯤꯔꯛꯀꯅꯨ ꯍꯥꯏ ꯑꯩ ꯆꯣꯞꯀꯗꯧꯕ ꯋꯥꯔꯤꯗꯤ ꯏꯕꯥꯏꯁꯦ ꯃꯥꯅꯁꯨ ꯁꯨꯝ ꯍꯥꯏꯃꯟꯕꯗ ꯑꯩꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯍꯧꯔꯦ ꯏꯕꯥꯏ ꯈꯪꯅꯕ ꯍꯧꯔꯦ ꯈꯪꯅꯕ ꯍꯧꯔ ꯃꯇꯨꯡꯁꯤꯗꯩꯗ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯑꯦꯕꯀꯣ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯨꯝ ꯃꯥꯅ ꯋꯥꯔꯛꯄꯗꯨꯁꯨ ꯈꯜꯂꯒ ꯑꯗꯩꯗ ꯑꯩꯅꯁꯨ ꯑꯗꯨꯝ ꯈꯟꯊꯔꯛꯑꯀꯥꯟꯗ ꯑꯩꯁꯨ ꯁꯨꯝ ꯁꯛꯁꯦ ꯁꯨꯝ ꯈꯔ ꯁꯨꯝ ꯐꯖ ꯅꯠꯇꯦ ꯁꯛ ꯐꯖꯈꯠꯂꯛꯑꯦꯕ ꯁꯛ ꯐꯖꯕꯩꯗꯤ ꯅꯠꯇꯦ ꯁꯛꯇꯤ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯊꯤ ꯂꯩꯔꯦ ꯆꯠꯂꯣꯍꯦ ꯁꯛꯇꯤ ꯍꯤꯔꯣꯅꯤ ꯑꯗꯨꯗꯩꯗ ꯁꯨꯝ ꯑꯗꯨꯝ ꯈꯪꯅꯔꯛꯑꯦꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯈꯪꯅꯔꯛꯄꯁꯦ ꯑꯁ ꯂꯣꯏꯔꯦ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯃꯤꯔꯥꯏꯔꯛꯄꯁꯦ ꯅꯠꯇꯦ ꯌꯥꯝꯅ ꯄꯣꯁꯦꯁꯤꯞ ꯑꯣꯏꯔꯛꯄꯁꯦ ꯑꯗꯨꯗ ꯑꯃꯨꯛ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯇꯥꯏꯃꯤꯡꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯁꯤꯒꯨꯝꯕꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯅꯨꯄꯥ ꯅꯨꯄꯤꯗꯁꯨ ꯂꯣꯏ ꯊꯣꯛꯅꯕ ꯋꯥꯔꯤꯕꯨꯗꯤ ꯉꯥꯛꯇꯅꯦ ꯊꯥꯕꯜ ꯏꯟꯈꯥꯡ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯀꯃꯦꯟꯗꯤ ꯑꯗꯨꯝ ꯄꯤꯕꯤꯔꯛꯎꯀꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯔꯒ ꯚꯤꯗꯤꯑꯣ ꯅꯝꯅꯤꯡꯕ ꯃꯥꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯖꯩ ꯍꯥꯏꯕꯗꯣ ꯃꯥꯁꯨ ꯊꯋꯥꯏ ꯌꯥꯎꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯀꯃꯦꯟꯗꯤ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯍꯟꯕ ꯉꯝꯗꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯑꯩꯁꯨ ꯍꯜꯂꯦ ꯑꯃ ꯁꯤꯗꯗꯤ ꯑꯗꯨꯕꯨ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯈꯛꯇꯪꯗꯤ ꯔꯤꯃꯨꯚ ꯇꯧꯖꯩ ꯎꯔꯥꯟ ꯀꯌꯥ ꯉꯥꯡꯄꯁꯦ ꯑꯩ ꯑꯣꯟꯁꯤꯟꯅꯗꯦꯕꯀꯣ ꯑꯗꯨꯒ ꯌꯦꯡꯕꯗꯨ ꯐꯖꯗꯦꯅ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯈꯩꯁꯦ ꯑꯩ ꯐꯣꯟꯗ ꯌꯥꯎꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯃꯅꯝ ꯅꯝꯍꯟꯅꯤꯡꯗꯕ ꯑꯩꯅ ꯁꯨꯔꯨꯡꯅꯤꯅ ꯑꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯦꯒꯦꯇꯤꯚ ꯏꯟ ꯗ ꯁꯦꯟꯁ ꯄꯣꯖꯤꯇꯤꯚ ꯉꯥꯛ ꯄꯤꯕꯩ ꯃꯔꯛꯇ ꯅꯦꯒꯦꯇꯤꯚ ꯍꯥꯏꯗꯤ ꯅꯦꯒꯦꯇꯤꯚꯇꯁꯨ ꯀꯟꯁꯇ꯭ꯔꯛꯇꯤꯚ ꯅꯦꯒꯦꯇꯤꯚ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯃꯣꯏꯒꯤꯗꯨꯅ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯑꯀꯥꯝ ꯑꯄꯦꯠ ꯃꯊꯣꯡ ꯈꯪꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯋꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤ ꯈꯔ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯣꯏ ꯑꯉꯥꯡ ꯅꯨꯕꯤꯅ ꯄꯥꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯉꯣꯟꯗꯗꯤ ꯀꯩꯝ ꯀꯥꯏꯗꯦꯕ ꯑꯉꯥꯡ ꯅꯨꯕꯤ ꯄꯥꯔꯗꯤ ꯇꯝꯖꯩꯗꯅ ꯃꯣꯏꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯃꯣꯏ ꯋꯥꯈꯜꯂꯣꯟ ꯃꯦꯟꯇꯦꯜꯗꯨꯗ ꯑꯉꯥꯡꯈꯩ ꯆꯦꯟꯅꯩ ꯉꯥꯡꯉꯛꯏꯕ ꯃꯤꯗꯣ ꯃꯥꯏ ꯋꯥꯍꯩꯗꯣ ꯑꯗꯨꯝ ꯀꯔꯝꯕ ꯃꯤꯅꯣꯗꯣ ꯑꯗꯨꯝ ꯈꯪꯕ ꯑꯣꯏꯗꯣꯏ ꯀꯩꯝ ꯀꯥꯏꯗꯦ ꯑꯩꯉꯣꯟꯗꯗꯤ ꯀꯩꯝ ꯁꯥꯎꯗꯦ ꯃꯣꯏ ꯑꯩꯒꯤ ꯑꯣꯏꯗꯤ ꯉꯥꯡꯒꯦꯔ ꯉꯥꯡꯉꯣꯏꯔ ꯑꯗꯣ ꯈꯟꯕꯗ ꯁꯨꯝ ꯀꯃꯦꯟ ꯄꯥꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯤ ꯑꯀꯥꯝꯄꯦꯠ ꯌꯥꯎꯕ ꯌꯥꯎꯋꯦꯕ ꯗꯥꯏꯔꯦꯛ ꯑꯀꯥꯝꯄꯦꯠꯇꯤ ꯅꯠꯇꯦ ꯑꯗꯨꯅ ꯐꯗꯕ ꯗꯕꯜ ꯃꯤꯅꯤꯡ ꯀꯌꯥ ꯑꯃ ꯌꯥꯎꯔꯦ ꯑꯗꯨ ꯅꯨꯡꯉꯥꯏꯁꯨ ꯃꯥ ꯍꯥꯏꯅ ꯑꯩ ꯅꯨꯡꯁꯤꯅ ꯍꯧꯔꯀꯥꯟꯁꯤꯗ
ꯑꯩꯅ ꯃꯥꯁꯦ ꯊꯥꯕꯜ ꯆꯣꯡ ꯆꯠꯄ ꯈꯣꯠꯄꯁꯦ ꯈꯔ ꯊꯤꯡꯉꯦꯕ ꯑꯩꯅ ꯁꯤꯗ ꯁꯨꯝ ꯂꯩꯕꯅꯤꯅ ꯑꯗꯨ ꯂꯩꯇ꯭ꯔꯤꯀꯣ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯆꯥꯅ ꯑꯗꯨꯝ ꯂꯤꯕꯗ ꯊꯦꯡꯅꯕ ꯃꯤꯗ ꯈꯛꯇꯪꯕꯨꯗꯤ ꯈꯪꯉꯝꯒꯅꯦꯕꯀꯣ ꯊꯦꯡꯅꯗꯕꯅꯗꯤ ꯈꯤꯇꯪꯗꯤ ꯈꯪꯉꯔꯣꯏ ꯑꯩꯈꯣꯏꯒꯤ ꯂꯣꯡ ꯗꯤꯁꯇꯦꯟꯁꯀꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯤꯅ ꯁ꯭ꯇ꯭ꯔꯒꯜ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨ ꯀꯩꯅꯣ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯃꯈꯥ ꯁꯝꯊꯔꯛꯄ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯩ ꯃꯇꯥꯡꯗꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯑꯗꯨꯝ ꯄꯟꯒꯦ ꯈꯔ ꯉꯥꯏꯈꯣ ꯉꯁꯤ ꯂꯣꯏ ꯄꯟꯊꯣꯛꯈ꯭ꯔꯅꯣ ꯈꯔ ꯀꯥꯎ ꯅꯠꯇꯦ ꯋꯥꯔꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯁꯨ ꯃꯇꯦꯛ ꯑꯣꯏꯅ ꯃꯥꯡꯕ ꯃꯇꯩꯊꯣꯛ ꯑꯗꯣ ꯂꯤꯔꯣ ꯅꯪ ꯂꯤꯅꯤ ꯍꯥꯏꯗꯣ ꯀꯩꯅꯣ ꯌꯥꯝ ꯑꯀꯥꯏꯕ ꯋꯥꯗꯤ ꯂꯤꯔꯣ ꯑꯀꯥꯏꯕ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯗ ꯑꯀꯥꯏꯕꯗꯤ ꯇꯧꯗꯦꯗ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣꯅꯦ ꯃꯇꯥꯡ ꯈꯔ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯐꯣꯡꯗꯣꯛꯆꯔꯛꯀꯦꯕꯀꯣ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯃꯣꯠ ꯑꯃꯨꯛ ꯐꯣꯡꯗꯣꯛꯆꯔꯛꯑꯣ ꯇꯥꯃꯣꯒꯤꯒ ꯅꯨꯡꯁꯤꯅꯔꯛꯄ ꯃꯇꯥꯡꯗꯁꯨ ꯑꯩꯁꯨ ꯑꯗꯨꯝ ꯐꯦꯁ ꯇꯧꯈꯤꯑꯕꯀꯣ ꯑꯗꯨꯝ ꯐꯦꯁ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤ ꯑꯃꯈꯛꯇꯤ ꯂꯩꯌꯦ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅꯕꯨꯗꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯅꯤꯡꯗꯕꯁꯨ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯄꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯅꯀꯣ ꯀꯥꯏꯗꯦ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯩ ꯈꯟꯖꯔꯛꯄ ꯑꯃꯈꯛ ꯂꯩꯈꯤꯕꯀꯣ ꯑꯃꯔꯣꯝꯗ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯥꯏꯔꯛꯑꯣ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯪ ꯂꯨꯄꯥ 10 ꯄꯥꯏꯔꯛꯄ ꯅꯠꯇꯦꯕ ꯃꯥꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯒ ꯅꯨꯡꯁꯤꯅꯔꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣꯁꯦ ꯑꯩ ꯑꯆꯥꯄꯣꯠ ꯂꯩꯕ ꯉꯝꯗꯗꯅ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯋꯥꯏꯗꯤ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯔꯛꯇꯣꯏꯔꯦ ꯑꯗꯨꯋꯥꯏꯗꯤ ꯑꯗꯨꯗ ꯑꯆꯥꯄꯣꯠꯅꯦ ꯃꯥꯁꯦ ꯂꯨꯄꯥ 5 ꯄꯤꯕ ꯑꯆꯥꯄꯣꯠꯄꯣ ꯑꯩꯒꯤꯗꯃꯛꯇ ꯂꯩꯔꯛꯄ ꯉꯝꯃꯛꯇꯦꯕ ꯈꯪꯉꯕ꯭ꯔꯥ ꯑꯗꯣ ꯉꯝꯗꯦ ꯑꯗꯨꯕꯨꯗꯤ ꯄꯨꯛꯅꯤꯡ ꯑꯩꯅꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯋꯥꯠꯍꯟꯕ꯭ꯔꯥ ꯍꯧꯖꯤꯛꯄꯨꯗꯤ ꯋꯥꯠꯍꯟꯗ꯭ꯔꯦꯗꯅ ꯈꯪꯉꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯕꯨꯗꯤ ꯃꯌꯥꯝꯗꯧꯅ ꯃꯌꯥꯝ ꯐꯨꯔꯥ ꯗꯂꯥꯟꯗ ꯊꯝ ꯉꯝꯗ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯁꯤꯃ ꯋꯥꯠꯂꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯗꯤ ꯂꯩꯍꯟꯗ꯭ꯔꯦꯕ ꯑꯗꯨ ꯃꯇꯝꯗꯨꯒꯤ ꯋꯥꯅꯤꯗ ꯃꯇꯝꯗꯨꯗꯁꯨ ꯑꯩꯅꯁꯨ ꯅꯪꯁꯦ ꯂꯥꯏꯔꯔꯦꯅ ꯀꯩꯁꯨ ꯍꯨꯟꯇꯣꯛꯅꯤꯡꯕꯗꯤ ꯐꯥꯎꯈꯤꯗꯦꯕ ꯃꯔꯝꯗꯤ ꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯐꯣꯔꯠꯁꯦ ꯌꯥꯝ ꯊꯥꯗꯔꯛꯈꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝ ꯀꯨꯏꯅ ꯃꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯃꯁꯛ ꯈꯪꯉꯒ ꯅꯨꯡꯁꯤꯅꯔꯛꯈꯤꯕꯅꯤꯅ ꯑꯩꯁꯨ ꯇꯔꯥꯏꯅ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯀꯣꯛ ꯊꯥꯗꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯥꯝ ꯂꯨꯅ ꯈꯜꯂꯒ ꯑꯩꯅ ꯗꯤꯁꯤꯖꯟ ꯂꯧꯔꯛꯄꯅꯤꯅ ꯑꯆꯥꯄꯣꯠ ꯂꯩꯗ ꯉꯝꯗꯕꯩ ꯋꯥꯔꯤ ꯑꯁ ꯅꯨꯡꯁꯤꯕ ꯌꯥꯝ ꯂꯩꯗ ꯑꯆꯥꯄꯣꯠꯅꯦ ꯃꯥꯅ ꯄꯩꯁꯥꯁꯦ ꯌꯥꯎꯗ꯭ꯔꯦꯕ ꯂꯩꯕꯁꯦ ꯉꯝꯃꯣꯏꯗꯣꯏꯅꯦ ꯑꯗꯨꯗꯩꯗ ꯑꯩꯅ ꯂꯩꯔꯒ ꯄꯤꯁꯜꯂꯒ ꯃꯥꯅ ꯄꯤꯔꯛꯄ ꯁꯥꯕꯒꯨꯝꯕ ꯑꯗꯒꯤꯗꯤ ꯃꯤ ꯎꯗ꯭ꯔꯤꯀꯥꯟꯗ ꯑꯩꯅ ꯃꯈꯨꯠꯁꯤꯗ ꯄꯩꯁꯥ ꯄꯤꯁꯜꯂꯝꯃꯒ ꯆꯨꯝꯃꯦ ꯑꯗꯨ ꯌꯥꯎꯈ꯭ꯔꯦ ꯅꯪꯕꯨ ꯅꯨꯡꯁꯤꯅꯦ ꯑꯆꯥꯄꯣꯠꯁꯦ ꯂꯩꯔ ꯄꯤꯔꯛꯄꯒꯨꯝꯕ ꯄꯤꯔꯛꯄ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗꯗꯤ ꯁꯨꯝ ꯃꯥꯏ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯇꯧꯊꯣꯛꯈ꯭ꯔꯒ ꯃꯥꯒꯤ ꯑꯩꯒꯤ ꯈꯟꯕꯤꯕ ꯅꯪꯅ ꯑꯗꯨꯗ ꯑꯩꯅꯒ ꯑꯗꯨꯝꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯊꯦꯡꯅꯔꯛꯑꯦꯕꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯔꯤꯝꯇ ꯂꯩꯕ ꯉꯝꯃꯛꯇꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨ ꯉꯝꯃꯛꯇ ꯇꯥꯔꯒꯁꯨ ꯑꯩꯅ 1 day ꯑꯗꯨꯝ ꯉꯥꯏꯔꯛꯑꯦꯕꯀꯣ 1 dayꯁꯦ ꯑꯗꯨꯝ ꯉꯥꯏꯔꯦ ꯑꯩꯅ ꯃꯇꯝꯗ ꯈꯟꯈꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯁꯤ ꯈꯛꯇꯪ ꯑꯩꯅ ꯃꯥꯅ ꯁꯦꯜ ꯄꯥꯏꯕꯗ ꯑꯩꯅ ꯗꯤꯄꯦꯟ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯑꯩ ꯉꯁꯤ ꯁꯤꯐꯧꯒꯤ ꯊꯥꯛꯁꯤꯗꯩꯁꯨ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯕꯁꯨ ꯐꯪꯉꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯈꯟꯈꯤꯕꯁꯦ ꯑꯩꯉꯣꯟꯗ ꯁꯦꯜꯒꯤ ꯗꯔꯀꯥꯔ ꯑꯣꯏꯈꯤꯗꯦꯕ ꯁꯦꯜꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯕꯗꯤ ꯁꯦꯜ ꯍꯥꯏꯁꯦ ꯂꯣꯏ ꯗꯔꯀꯥꯔꯗꯤ ꯑꯣꯏꯅꯕ ꯉꯥꯛꯇꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯄꯥꯝꯈꯤꯕꯁꯦ ꯑꯩꯅ ꯑꯩꯒꯤꯗꯃꯛꯇ ꯀꯥꯏꯕꯧ ꯇꯧꯕ ꯉꯝꯕ ꯃꯤ ꯑꯗꯒꯤꯗꯤ ꯁꯦꯜ ꯍꯥꯏꯁꯤꯗꯤ ꯐꯕꯨ ꯐꯔꯒꯗꯤ ꯃꯁꯥ ꯐꯔꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯄꯥꯏꯔꯤꯁꯤꯗꯤ ꯀꯩꯅꯣ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯄꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯝꯊꯣꯡ ꯄꯤꯖꯗꯅ ꯊꯥꯛꯏꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯣꯠꯅꯕꯕꯨ ꯀꯜꯂꯒꯗꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛ ꯑꯉꯥꯡ ꯑꯣꯏꯖꯩꯀꯥꯟꯗ ꯁꯨꯝ ꯂꯩꯈꯤꯕꯀꯣ ꯑꯗꯨꯗꯨꯅ ꯂꯤꯆꯤꯡ ꯑꯣꯏꯔ ꯆꯠꯈꯤꯕꯅꯤꯅ ꯑꯩꯅ ꯁꯦꯜꯗ ꯊꯣꯏꯗꯣꯛꯅ ꯀꯩꯅꯣ ꯑꯣꯏꯈꯤꯗꯦ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯐꯥꯎꯈꯤꯗꯕꯗꯤ ꯅꯠꯇꯦ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯋꯥꯔꯛꯏꯗ ꯅꯍꯥꯁꯥ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩ ꯌꯥꯝ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯥꯡꯉꯒ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯩꯒꯨꯝꯕ
ꯗꯤꯋꯥꯂꯤꯒꯤ ꯑꯗꯒꯤꯗꯤ ꯂꯩꯗꯅ ꯃꯌꯥꯝꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯗꯨꯝ ꯁꯤꯖꯟ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯩꯗ ꯑꯗꯨꯝ ꯒꯤꯐꯀ ꯄꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯄꯥꯝꯈꯤꯗꯕꯗꯤ ꯅꯠꯇꯦ ꯄꯥꯝꯈꯤꯕꯀꯣ ꯑꯗꯨꯕꯨ ꯈꯟꯊꯔꯀꯥꯟꯗ ꯑꯩꯅ ꯒꯤꯐ ꯁꯨꯡꯄꯤ ꯄꯤ ꯉꯝꯈꯤꯗꯦ ꯐꯨꯔꯤꯠ ꯑꯃꯈꯛꯇꯪꯗꯤ ꯄꯤ ꯃꯥ ꯅꯨꯡꯁꯤꯅꯔꯛꯄꯗꯩ ꯐꯨꯔꯤꯠ ꯑꯃ ꯄꯤꯒꯗ꯭ꯔꯥ ꯑꯗꯨ ꯄꯤꯒꯦ ꯑꯗꯨ ꯆꯥꯗꯕ꯭ꯔꯥ ꯀꯩꯅꯣ ꯇꯧ ꯑꯧ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯆꯥꯎꯕ ꯄꯤꯔꯛꯄꯒꯤ ꯑꯩꯅ ꯀꯞꯄꯗꯣ ꯑꯩꯁꯦ ꯀꯌꯥꯝ ꯋꯥꯡ ꯆꯥꯎꯕ ꯃꯤ ꯑꯣꯏꯅ ꯎꯔꯒꯦ ꯅꯪꯅ ꯑꯗꯣ ꯃꯥꯅ ꯄꯤꯔꯛꯈꯤꯕꯗꯣ ꯑꯩ ꯉꯁꯤꯐꯥꯎ ꯂꯣꯏ ꯂꯩꯌꯦꯕꯀꯣ ꯀꯩꯒꯤꯅꯣꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯚꯦꯂꯨ ꯂꯩꯅ ꯊꯝꯈꯤꯕ ꯑꯗꯣ ꯅꯪꯅ ꯄꯤꯔꯛꯄꯗꯨꯗꯤ ꯀꯥꯏꯗꯩ ꯋꯥꯅꯣꯗ ꯌꯥꯝꯅ ꯂꯩꯇꯦ ꯅꯨꯡꯁꯤꯗꯕꯩ ꯅꯠꯇꯦ ꯊꯝꯅꯐꯝ ꯑꯩ ꯁꯨꯝ ꯌꯨꯝꯗ ꯄꯨꯡꯂꯩ ꯂꯩꯇꯕꯅꯤꯅꯀꯣ ꯄꯨꯔꯥ ꯆꯠꯄꯅꯤꯅ ꯑꯃ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯃꯅ ꯂꯤꯠꯂꯝꯅꯤ ꯑꯃ ꯂꯤꯠꯂꯝꯅꯤ ꯃꯜꯂꯀꯥꯟꯗ ꯅꯨꯔꯥ ꯑꯣꯏꯊꯣꯛꯄꯒꯁꯨ ꯌꯥꯎꯈ꯭ꯔꯦꯗ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯈꯤꯕꯁꯦ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯦꯅ ꯈꯟꯈꯤꯕꯀꯣ ꯑꯩꯒꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯄꯤꯕ ꯉꯝꯕ ꯃꯤꯗꯣ ꯈꯛꯇꯪ ꯑꯩꯅ ꯗꯔꯀꯥꯔ ꯑꯣꯏꯈꯤꯕ ꯑꯗꯨꯕꯨ ꯑꯣꯏꯁꯨ ꯑꯣꯏꯔꯦ ꯍꯌꯦꯡ ꯇꯨꯡꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯃꯇꯝꯗꯨꯗꯩꯗ ꯇꯨꯡꯒꯤ ꯍꯥꯏ ꯀꯩꯅꯣ ꯁꯤꯗꯦꯟꯕ ꯀꯩꯗꯧꯗꯣꯏꯅꯣ ꯋꯥꯕ ꯅꯨꯡꯉꯥꯏꯕꯗꯤ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯃꯇꯝꯗꯨꯗꯩꯗ ꯑꯩꯒꯤ ꯀꯩꯝꯇ ꯇꯧꯕ ꯉꯝꯈꯤꯗ ꯇꯥꯔꯒꯁꯨ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯍꯔꯥꯎꯍꯟꯈꯤꯕꯗꯣ ꯍꯣꯠꯅꯔꯒ ꯉꯁꯤꯗꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯀꯩꯅꯣ ꯇꯧꯕ ꯉꯝꯕ ꯉꯝꯗꯕ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯤꯕꯗꯤ ꯉꯝꯃꯦꯕ ꯋꯥꯠꯍꯟꯗ꯭ꯔꯦꯕꯀꯣ ꯄꯤꯕꯗꯤ ꯉꯝꯃꯦ ꯉꯝꯗ꯭ꯔꯥ ꯅꯨꯡꯉꯥꯏꯅꯁꯨ ꯊꯝꯃꯤꯗꯨꯗꯤ ꯊꯝꯃꯤ ꯅꯨꯡꯉꯥꯏ ꯂꯩ ꯅꯪ ꯀꯩ ꯋꯥꯠꯍꯟꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯑꯗꯨꯏ ꯋꯥꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯏꯊꯟꯇ ꯀꯞꯆꯒꯦꯕꯧ ꯐꯪꯗ꯭ꯔꯝ ꯌꯥꯝ ꯁꯦꯠ ꯑꯣꯏꯕ ꯁꯥꯔ ꯁꯦꯠ ꯑꯣꯏꯔꯗꯤ ꯁꯦꯠ ꯂꯥꯎ ꯇꯧꯁꯜꯂꯛꯑꯦꯗꯅ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯋꯥꯔꯤꯁꯦ ꯅꯪ ꯉꯁꯤꯗꯤ ꯔꯦꯟꯗꯝ ꯑꯣꯏꯅ ꯑꯗꯨꯝ ꯂꯤꯔꯣꯕꯀꯣ ꯅꯍꯥꯟꯒꯤ ꯋꯥꯔꯤꯗꯤ ꯃꯈꯥ ꯆꯠꯊꯕ ꯑꯩꯅ ꯗꯦꯜꯂꯤ ꯆꯪꯈꯤꯕꯗꯒꯤ ꯑꯅꯤꯔꯛ ꯁꯨꯕ ꯆꯪꯕ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯗꯒꯤ ꯆꯪꯕꯒꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯁꯤꯕꯁꯨ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯂꯩ ꯃꯌꯥꯝ ꯂꯩ ꯇꯥꯕꯗ ꯄꯨꯡꯂꯤ ꯄꯥꯏꯒꯗꯕ ꯋꯥꯔꯤꯁꯨ ꯂꯩ ꯑꯩꯅ ꯈꯤꯇꯪ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯅꯨꯃꯤꯠꯇ ꯁꯤꯒꯨꯝꯕꯁꯦ ꯂꯤꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯇꯝꯗꯁꯨ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕꯁꯦ ꯈꯖꯤꯛ ꯈꯔꯥꯛꯇꯤ ꯅꯠꯇꯦ ꯈꯔ ꯂꯤꯁꯦꯕ ꯅꯣꯡꯃꯒꯤ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯅꯪꯗꯤ ꯃꯤꯉꯣꯟꯗ ꯕꯤꯠ ꯂꯩꯕ ꯂꯣꯏ ꯂꯤꯊꯣꯛꯑꯗꯤ ꯇꯥꯅꯤꯡꯉꯛꯑꯣꯏꯕ ꯁꯥꯡꯕꯅꯤꯅ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯄꯩꯁా ꯁꯦꯜꯗ ꯈꯛꯇꯪ ꯈꯜꯂꯛꯇꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨ ꯑꯣꯏꯅ ꯃꯤ ꯐꯕ ꯑꯩ ꯃꯁꯛ ꯈꯪꯕꯤꯕ ꯍꯣꯠꯅꯕ ꯀꯟꯕ ꯑꯗꯒꯤꯗꯤ ꯍꯣꯠꯅꯕ ꯀꯟꯕ ꯍꯥꯏꯁꯦ ꯂꯣꯏ ꯌꯥꯎꯔꯦ ꯑꯩ ꯅꯨꯡꯁꯤ ꯇꯥꯔꯒꯗꯤ ꯃꯥꯅ ꯇꯧꯕ ꯉꯝꯗꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯥꯅꯦ ꯄꯨꯒꯦꯔꯥ ꯂꯥꯛꯀꯦꯔꯥ ꯃꯤꯉꯣꯟꯗꯗꯤ ꯍꯨꯔꯥꯟꯒꯦꯔꯥ ꯃꯔꯨ ꯑꯣꯏꯅ ꯁꯤꯅꯦ ꯑꯩ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯅꯁꯨ ꯑꯩꯅ ꯀꯩꯁꯨ ꯅꯪꯅ ꯉꯝꯃꯣꯏꯗꯕꯗꯤ ꯍꯥꯏꯔꯣꯏꯗ ꯍꯥꯏꯁꯨ ꯍꯥꯏꯔꯛꯇꯦꯕ ꯄꯩꯁꯥ ꯈ꯭ꯋꯥꯏ ꯇꯤꯡꯗꯦ ꯄꯩꯁꯥ ꯈ꯭ꯋꯥꯏ ꯇꯤꯡꯗꯕ ꯃꯤꯒ ꯌꯦꯡꯅꯔꯨꯕꯗ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯕꯨꯗꯤ ꯂꯣꯏ ꯈꯦꯠꯅꯩꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦꯕ ꯑꯆꯥꯄꯣꯠ ꯂꯩ ꯉꯝꯗꯗꯅ ꯊꯥꯏꯅ ꯊꯥꯕꯜ ꯆꯣꯡꯕ ꯂꯩꯕ ꯆꯠꯄꯗ ꯏꯃꯥꯟꯅꯕꯗꯨꯅ ꯑꯩ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯦ ꯈꯪꯕ ꯏꯃꯥꯟꯅꯕꯗꯨꯅ ꯂꯣꯏ ꯅꯨꯡꯁꯤꯌꯦ ꯏꯃꯥꯟꯅꯕꯅ ꯑꯩ ꯄꯩꯁꯥ ꯌꯥꯝ ꯌꯥꯎꯗ꯭ꯔꯕ ꯅꯣꯡꯃ ꯅꯨꯃꯤꯠꯇꯣ ꯃꯇꯝꯗꯨ ꯂꯨꯄꯥ 40ꯒꯤ ꯑꯆꯥꯄꯣꯠꯁꯦ ꯂꯨꯄꯥ 30ꯒꯤ ꯑꯆꯥꯄꯣꯠꯁꯦ ꯑꯗꯨꯝ ꯌꯥꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯂꯦꯁꯀꯥꯗꯣ ꯀꯌꯥꯅꯣ ꯄꯤꯕꯅꯤꯅ ꯑꯗꯨꯝ ꯌꯥꯝꯃꯦ ꯂꯨꯄꯥ 30ꯒꯤ ꯂꯨꯄꯥ 100ꯃꯨꯛꯀꯤꯗ ꯌꯥꯝ ꯀꯨꯟꯒꯤꯗ ꯀꯩꯅꯣ ꯀꯥꯎꯈ꯭ꯔꯦ ꯑꯩ ꯃꯌꯥꯝ ꯆꯦꯔꯪ ꯈꯥꯎ ꯄꯨꯔꯥ ꯂꯩꯔ ꯃꯥ ꯄꯨꯔꯛꯑꯦ ꯕꯥꯏ ꯄꯤꯔꯣ ꯅꯨꯡꯁꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯁꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯂꯣꯏꯔꯦꯀꯣ ꯅꯪ ꯇꯞꯅ ꯆꯥꯔꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯦ ꯔꯦꯟꯗꯝ ꯑꯣꯏꯅ ꯑꯗꯨꯝ ꯁꯥꯟꯅꯖꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯑꯣꯏꯅ ꯂꯤꯔꯛꯇꯦ ꯍꯥꯏꯕꯩꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩꯕꯗꯤ ꯉꯝꯗꯦꯕꯀꯣ ꯑꯩ ꯂꯣꯏ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯔꯦꯟꯗꯝ ꯑꯣꯏꯅ ꯈꯪꯕꯤꯕ ꯅꯪ ꯉꯁꯤ ꯂꯤꯍꯜꯂꯒꯦꯅ ꯑꯩꯉꯣꯟꯗ ꯃꯊꯪꯗꯩꯗꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯃꯇꯦꯛ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯈꯔ ꯑꯗꯨꯝ ꯂꯤꯔꯛꯀꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟ ꯄꯥꯔꯒ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯛ ꯁꯣꯏ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯒꯔꯜ ꯐ꯭ꯔꯦꯟ ꯑꯣꯏꯒꯦꯔꯥ ꯕꯣꯏ ꯐ꯭ꯔꯦꯟ ꯑꯣꯏꯒꯦꯔꯥ ꯒꯔꯜ ꯐ꯭ꯔꯦꯟ ꯑꯣꯏꯒꯦꯔꯥ ꯃꯥꯒꯤ ꯕꯣꯏ ꯐ꯭ꯔꯦꯟꯗ ꯊꯦꯡꯅꯔꯒ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕ ꯀꯥꯡꯕꯨ ꯌꯥꯎ ꯇꯥꯔꯦ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯋꯥꯆꯞꯇ ꯀꯩꯗꯀꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯄꯟꯊꯨꯡ ꯑꯣꯏꯔꯦꯀꯣ
ꯊꯨꯡꯅꯔꯦ ꯊꯨꯡꯅꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯃꯣꯇꯤꯚꯦꯠ ꯇꯧꯋꯤꯗꯅ ꯑꯋꯥꯕꯗꯣ ꯑꯗꯨꯝ ꯈꯪꯃꯤꯟꯅꯧ ꯍꯥꯏꯇꯥꯔꯦ ꯑꯍꯦꯟꯕ ꯈꯔ ꯂꯥꯛꯑ ꯐꯠ ꯂꯥꯎ ꯆꯠꯅꯕꯤ ꯈꯣꯠꯅꯕꯤ ꯇꯧꯅꯔꯨꯅꯨ ꯑꯗꯨꯗꯤ ꯁꯨꯛꯇꯧ ꯇꯧꯕꯤꯒꯅꯨꯀꯣ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯌꯣꯡ ꯃꯃꯩ ꯆꯠꯄꯅꯦꯕ ꯑꯗꯣ ꯉꯁꯤ ꯑꯣꯏꯅ ꯀꯥꯏꯅꯔꯁꯤꯕꯤꯀꯣ ꯀꯩꯅꯣ ꯄꯥꯅꯣ ꯌꯥꯏ ꯐꯔꯦ ꯌꯥꯔꯦ ꯂꯣꯏꯔꯦꯅꯦꯀꯣ